Asengba Wahei sing Amadi Nupising Hingnaba Lambi Asum naming Fongba Lairik anini Bengali Mayek Mufti Siraj Ahmad Kasmi Darul Ulum Markaz Horaibi Manipur Mahagna Ibibani Aduga Hairiba Lairik Asimak Havidi Mayek Sinbagi Wani Hana Siraj Mufti Siraj Sapna Ibiba Wafam Asimak Hauzik Tung the Horriba Mirolna Naharol Sina Pabada Nuaina Bagita Makta Script CCN Stobani Isam Samna Koi Bangi blockade ki Bengali Mayek Manipurida Iraga Akoge Jabao Mathadopada Jingi Itinau Singna English ki scripts data ABCDE Sideda Nahagna Kahivasi NAHAKNA Hainana script cut change to Bugi Wani Francis Bacona. Some books are to be tested, others to be swallowed. Ataina Yosin Higatavani. Amana Mahau Dang Tamba. Larikara Amadi, I paid a Wege Karihatare. Ahalaman Singh, Sugargi, problem labor corpana, Hapadazapo to Pirapata, Taklonahana. Tangaga, Tumtang, but on the Tangaga, SCD Yam to me, a Java Yarway, Haidana. Adumagi Moniko, Ahambagi Hazaribasi, Man Haribasi, Francis Bacon Haribasi. Some books are to be tested, others are to be swallowed. The Karamana Atena, Yosen Birohai. Yosen Bade, Midnow Salaga, Yosen Gro. Aduga, a few books, it should be chewed. Sagup Saiba Dona, Haitare. Yamna, Oinambamo on the Saiba, Amalaidine, a how but in Zama Savada, Queenesum Sairagasum Libato, the seaweed, Hana, English stuff, and swallow, digested, Aduga, digest of Hokoro. Amaduna, you send you by one your pododum, a quick Kohamba, Daketo, Podama Patopota, Zakiba, Mapumun, Zakibay, Macedon, Zakibay, how the Kishina, Saigraven in a coopness Saigraven. Madu digest of Rohide, Haksangi, Lu, Dong, the Ida, Singlida, Naurida, Brenda, Amadalo in the Sangan Krohaven. Ado Mufti Siraj Ahmad Kasmi, Sapna, Ibiriba, Lairik Animak Ase, Nupising Hingnaba Lambi, Amadi Asengba Wahei sing Haiba, Lairik Animak Se. Akonba Makalgi, Akoina, Yam Nainaba. Sagup Saiba Dona Sana Sagup Niti, a quick Hinchupa Saiba say, Sajik Zaraga, Somaina Koi Paraga, Paring Sip Paraga Tokiba Nataba. Paraga, Hanjan Paraga, Kari Harino, Kamain Torino, guys, some Kanganaba, information Mayam Sakweda, conceive Tonanaba, Lawson Bangam Nanaba, Hot Naba, Massivo, Quena, Akonba, Makalgi Lairik, Hivadi, Sagup Saiba Dona, Saraga, digest of Topiu, Hivadi, digest of Haidi, Massi. Aremba the Mahan Kiba Nataba, Haksangi, Lutong, the Ida, Singlida, Nauri, the Zangan Kiba, Aduga Tabak Oina, Akoina Ethokpa, Aduma Makalgi Lairik Amani, Lairik Anini, Haina, Haizari, Ahan Bada, Maramaduna, Akoi Ikai Kunazari, Haijabatai, Asma Sani, Magna, Meitei Ekta, Ethokpiduna, Tung the Horogliba, Naharosina, Bavada, Nuaina Bohonabiba, see, Mahaki. Mahayasi Allah Talana Matumuina Sawavona reward when a Pibirasanu Lunana Prophet Muhammad Sallallahu Alaihi Wasallam ge Hadith Amada Ako English ta Pazavani Mukti when the Hana Kambirumani Hana Kanzai Mahana Haibigi Matung inna Akoi Afava Tabak Amato Wamatamda Mahaki Tabak Adubu Mating Pangliba Haijabatai Sumaina Mahaki Aning Bapamba, Sigi Lambi state a coin and Lairga, Isai Suama, Mahi Saraba, Madugis Hawama, Pandoraba, Adu Rigati, Madubu, Panganaba, Honaba, the Yauri Wessing Adusu, Chapmanaba reward, Ama Akoge, Allah Talana, Pibigani, Haiva Amasu, Laimane, Ainasum Pava, the Tenavatum, Akomutisera Sapna, Mangam Kurbanina, Lairana, Haidivani, Aduna, Asagi, Aibi, Haizagadra, Asaki Meitei, Auto Piribi. Asma Sani gi Mating Pang dana, Wachin Zedana,
gari macam tongga adu sulak te yade khota yade na sida kano ka se khan ba khor pa ta ora na cha pot sin lang adra tawda yam ni chang thori ba humang ta na honari ba mahaki mapuroi ba mafam asida di Abdul Kawi Basai haina ai bani ibi matam da mahaki nupa gi mingse masu chap manana Allah taala na reward adu pibi ba oirasanu haiba wafam asima ahan bada ai thamjage akoge free and compulsory education ga hariba ko rabi sab hoina moige kano kari haitare agenda da hapaga constitution da ek do na ga chana nikri do 2009 ga do ai da khatani ku aphui di khang india na khangtana akoge nupa nupi khaktana larik la shu tamgodabani ana hari sa koi laujaba sari base I kai kharaba wani akoge nungsi kharaba nabi bungo adunadi ngasi degi chahi listing amaga chamri ge mamangda mana hairam mabani ku seeking knowledge is obligatory for every Muslims and Muslimas na haibase mana haibase icham chamna larik laisu tambase tangai phadaba first ni haina haiba natte larik laisu haide larik laisu haisi education kesu haide adui mohota mana yamna kari haitare yamna tungi urakanda yam sanna urakanda haitare charol surol kaya gi yenga kan state da mahakna far sighted oina knowledge haina haibi knowledge haibasi larik laisu khakta natte larik si iraga paraga jimpha puraga parikha de iraga mak yam phangaga topar oraga tokpa nataba adune halaman sina asi yangang si larik ti yam haire ma si laisu di yaute ne ka haidis asage prophet ki hadis tu da tarak de begini haijariwa aduna mana knowledge jana season basi hojik bharat sarkar na su khangtana baro ke da nate ko malem gi intellectual singna khangtana haidare honorable prime minister Narendra Modi ji hoina ga so hojik ta India si skill mission nama changsandana akoi naharol punamak si larik laisu haibigi mathakta khutsa haiba loksing yawba laisu khangbasi tawdaba yadrabani haidana skill gi component ga hapsal ise new education policy national education policy NEP 2020 daga reflect tawisi reimagining the vocational education ga hapa isi ngasagi akoi gi nungsi kharawa nabi edugi magi liglam du de laibani ko moidi khangam da bai ado akoi na haijabadi moiji laibani haijariba ado ayambadi larigasti bengali de ibani na hanasu ahlam sing di pabi usioro bai pabi da besu dum yoro bai hana khalli aduga ngasigi significance haijaragadi asengbadi meitei ithokhraba sidi ahlam di tillaroi dabani kawi sabna khambi ga dobusi mathang di sigum to ga hadi nahang akte invite to biro naharul gi oi kharga dabane ha adobo tamba hai basisu thengba hai badi leibadi nate punsi supa dum lifelong oiba aduma process amani haina akoi na khanjabani aduna akoi haujisu dum ai samaksu hana ayo mete mesi tamakpadi nate adubo khabar nungda sum yawrakpa kolakpa maite me to thorani kholani an tobudagi napuda dum pada yadamnina adum khangna nabadu hona khibadagi dum haihi hai tare this is some sort of akoi practice kari hai tare learning isani sabu pana bohona basisu yam phabra haina khalli maramaduna aikoi atai di loina magasi hana bengali da leikhrabanina aibi masasu yawraga staida sembadi lari phomba sai oja kanona su mm6 samna su haibi hibaduni lari phombugi machatki matungina aibi su yawraga mahaki aningba pa mana karino habir chungbudu mayam tamina gadawni nainagadabani adubu madumang natabani aina mahut sinjaraga haita aibi gi warol se sum pathok sage thagat chari ba pumnamak Allah gini Allah gi mingda amadi Allah gi Rasul sallallahu alaihi wasallam darut amasung salam gi khudul galwena haujari Asengba Wahei sing haina mingthon ba ikai khumnajari ba Hazrat Mufti Sahib Mufti Siraj Ahmad Kasmina Bengali Mayekta ibiba Lairik asi tolabi gunagar ayhakna Meitei Mayek irol iyekta sindok saraga Fongza bagi ayaba lauzaraga Fongdok jaduna miyam da kudol tamjari karigumbada
ꯐꯣꯡꯖꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯁꯤꯅ ꯀꯅꯥꯒꯨꯝꯕꯗ ꯀꯥꯟꯅꯕ ꯄꯤꯔꯕꯗꯤ ꯈ꯭ꯋꯥꯏꯒꯤ ꯗꯨꯋꯥꯗꯒꯤ ꯑꯜꯂꯥꯍꯅ ꯊꯧꯖꯥꯜ ꯇꯧꯕꯤꯗꯨꯅ ꯇꯣꯜꯂꯕꯤ ꯄꯥꯡꯖꯗ꯭ꯔꯤꯕꯤ ꯅꯨꯄꯤ ꯑꯩꯅ ꯍꯣꯠꯅꯖꯕꯒꯤ ꯃꯍꯩ ꯌꯥꯜꯍꯟꯕꯤꯔꯦ ꯑꯜꯂꯥꯍꯅ ꯑꯗꯣꯝ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯇ ꯍꯟꯅ ꯍꯟꯅ ꯄꯥꯎꯖꯟꯖꯅꯤꯡꯉꯤ ꯃꯗꯨꯗꯤ ꯑꯩꯒꯤꯗꯃꯛꯇꯁꯨ ꯗꯨꯋꯥ ꯌꯥꯎꯕꯤꯌꯨ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯀꯔꯤꯒꯨꯝꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯁꯤꯕꯨ ꯄꯥꯕꯗ ꯕꯅꯥꯟ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ ꯃꯣꯃꯤꯟ ꯃꯨꯁꯜꯃꯥꯟ ꯄꯨꯝꯅꯃꯛꯄꯨ ꯑꯜꯂꯥꯍꯅ ꯊꯧꯖꯥꯟꯕꯤꯕ ꯑꯣꯏꯁꯅꯨ ꯑꯁꯃꯥ ꯁꯍꯥꯅꯤ wife of Abdul Kawi Basai Khergao Awang Sabal Lekai Imphal East Manipur Masini Aibagi Warorsi Aiba Yaudramina in some Patoxare Haita Warobiro Haina Kajari Aduga Aruibada Akoi Sikumbala racing a sea in Kalaliba Naharol Sinda Yam Chow Nakana Piragani Hibasimati Aina Sohana Hijagare Faza Fazarba Pautak Maya Mama Maruin Nupising a Jacket of a little Sadat Nupin Logo Dogo Taudang Masiki Asengba Wahei Sing Mayama Guntana Talaba Marik Sumbawa from Kayama Masi Meitei Hopiduna Naharos in the Kana Piragani Adumo in a mat Maruina Hoi Darul Ulmsi, the Longa Labani Hana Lozi Mutis Hapsu, the Longa Dum Labani Maulana Mayama Lere Muti Mam Lere Adu Lilonga Come the Lilongi Naharos and Nana Basins the Tava Diamata Yadre Aku the Nazu Punjaninga Kanagi Aina Hining the Burger Loy Higre Moina Masi Mukti Hoitaba di Hinabi Buradumade, Hangjitrico, Maya Chabuk the lady, Darul Ulumsi. Darul Ulums in the Maya Deniculisi. Aduga Lilongi is in the Facebook today, Nariba Konariba Mayam City, Kanagi, Malemgi, Chafalaba, Western countries, the Christian, the Muslim, the Hindus, the Kanasu town other. According to mobile, so off the Orgatamgre. Asidanate. College the Sumangai Amada Sumangai Tauriba, Koliba, Nangariba, Sagnariba, Mayamasi, Sigumba Larixing a sea, Naswedamaki, Allah na Moibo, Tausan Mibo, Shunu, Amadi, Masimusi Pabi, Raganda, Akoi Musalmangi, Adumba, and Oduda, Tanakanon, the Lakadi, Oidesunu, Madugi, Karihatare, Madugi Kanodo, Alana, Akoi the Pinibis, Pisano, Adumapu, Tabati Yamuare, Hawapumsi, Tamzaraga. Maya por mate kita kacar.